नुंसीरब इस्लिनाउसिंग हौजिकी मतम असिदा मरी मतासिंग नुंसी चाना लेमिनब हाइबा अदु मांग्रे मरम असिमकना ngasi aina semjariba video asi mari matasinga nuksi chanana leminabagi matangda lakba hadising aduni hadising ase khoi puna khangminarasi amasung khangdaba kaya dasu khanghanaba kanna honaminasi inshallah kanaba soidana fangani Allah Taala na Quran da takpiri amasung nakhoi pumnamak Allah Taala gi ibadat tau amasung mahak manaba kana amata semganu nama napa ani makta phajabalam chatlu naknaba mari mata singda yatim singda leita lairaba singda anakpa amadi athapa da leiriba kairoi lekai singda yamna naknana leiminariba marum mapang singda numit ki unariba amasung phaminariba mioi singda musafir singda amasung nakhoi gi nakha da leiriba minai sing adudasu phajabalam chatlu amasung makhoi sing asigi mateng pangu tasengnamak Allah Taala na pongthok chawthong na leiriba amasung phutani tawriba mioi sing adubu pamde musira bechlinaw sing hadis sing ase mukhangminarasi Hazrat Abu Darda radhiyallahu anhu na hai aina Allah ke Rasul sallallahu alaihi wasallam dagi taja huwi mapa hai basi jannat ki thong singi manung dagi khwai dagi hena phaba thong ni nahakna napa gi yathang indaduna amadi maha ki thamoi nahallaga thong adubu manghange hairabasu natraga maha ki yathang illaga amasung mahak pupel hallaga thong adubu senage hairabasu nahaki apambani Hazrat Abdullah bin Amr radhiyallahu anhu na hai Nabi Karim sallallahu alaihi wasallam na haibirami mapana yabirabadi Allah Taala nasu yabirabani aduga mapana yabidrabadi Allah Taala nasu yabidrabani Hazrat Abdullah ibn Umar radhiyallahu anhu na hai aina Allah ke Rasul sallallahu alaihi wasallam dagi taja huwi mapa lai khidraba matungda mapa ga tinnaramba marup mapang sing adubu luna chana tawbiba asi khwai dagi hena chawba neki gi thabakni Hazrat Abdullah ibn Umar radhiyallahu anhu na hai aina Allah ke Rasul sallallahu alaihi wasallam dagi taja huwi kana gumbana mapa sikraba matungda mapa adu kabarda nungairunabagi damak afaba thabak tawninglabadi mapa gi machin manaw sing adubu luna chana tawbigadabani Hazrat Anas bin Malik radhiyallahu anhu na hai Allah ke Rasul sallallahu alaihi wasallam na haibirami kana gumbana mapunsi sang ni hingninglaba amasung chinjang marang kai na phangninglabadi mama mapa luna chana tawbigadabani amasung mari mata singa nungsi chana na leiminnagadabani Hazrat Muaz radhiyallahu anhu na hai Allah ke Rasul sallallahu alaihi wasallam na habirami mama mapa ani makki damakta phajana seba tawriba mi adugi damak harau pauni Allah Taala na mahaki mapunsi sanghan bigani Hazrat Abu Usaid Malik bin Rabi'a Sayyidi radhiyallahu anhu na hai akhoi Allah ke Rasul sallallahu alaihi wasallam gi manak ta leirami matam aduda Banu Salma sagai gi nupa mana Allah ke Rasul sallallahu alaihi wasallam gi manak ta laklaga hai ya Rasulullah aigi ima ipa animak sikhraba matungda makhoi gi damak tawbiba yaba afaba thabak leibra Huzur sallallahu alaihi wasallam na habirami hoi lei makhoi gi damak dua tawbiba makhoi gi guna kokpi na bagi damak Allah Taala da haijaba makhoi na sinnaramba wasiyat amadi makhoi ani na tawzaramba wada sing adubu mapung phana pangthokpa makhoi ani gi mari mata sing adubu
लूना चाना तौबीबा अमसुंग मखोई अनीगी मरुप मपांग सिंगी बेबहार तौबा असिनी हजरत मालिक नत्रग इब्ने मालिक न हाय महांगना अल्लाह के नबी सल्लल्लाहु अलैहि वसल्लम दगी ताजा हुई मदुदी कनागुंबा मना ममा मपा अनिमक नत्रग मखोई अनीगी मनुंगदगी अम्मग लेमिन्नब फंगजरब फाउबदसु मखोई सेवा तौहौद्रबदी महाक दोजख त चटकनी अमसुंग अल्लाह तालाना महापु मसागी रहमतगी थाबना थमगनी अदुगा कनागुंबा मुसलमान अमना मुसलमान मिनाई अम्मबु मनिंग मखा तमहनबिरबदी महाकिदमक दोजख तगी हिंगननब पांबई ओइगनी हजरत अबू हुरैरा रज़ियल्लाहु अन्हु नहाय नबी करीम सल्लल्लाहु अलैहि वसल्लम नहाबिरमे इकाइबा मदी चोप नंगलसनो इकाइबा मदी चोप नंगलसनो इकाइबा मदी चोप नंगलसनो कनागुमा मन हंगी या रसूलुल्लाह कनाबुनो इकाइबा मदी चोप नंगलसनो हाइबिरिबदु अल्लाह के रसूल सल्लल्लाहु अलैहि वसल्लम ने ताकबीरक ई ममा नत्रग मपा नत्रग ममा मपा अनीमकना अहल लोइरगलब मतम अदु फावबदा मखोई सेवा तौदुना पेलहल्लग जन्नत फंगनबा होना होद्रब मियोय अदुनी हजरत अबू हुरैरा रज़ियल्लाहु अन्हु नहाय नुपा अमा अल्लाह के रसूल सल्लल्लाहु अलैहि वसल्लम की मनाक्त लाकलग हंगलमी अइन ख्वाइदगी हेन फजना सेवा तौगदबा अमदी लूना चाना तौगदबा मी अदु कनानो अल्लाह के रसूल सल्लल्लाहु अलैहि वसल्लम ने ताकबीरगी नहा के ईमानी नुपादुना मुगहन हंगी मथंग कनानो हुजूर सल्लल्लाहु अलैहि वसल्लम ने ताकबीरगी नहा के ईमानी नुपादुना मुगहन हंगी मथंग कनानो हुजूर सल्लल्लाहु अलैहि वसल्लम ने ताकबीरगी नहा के ईमानी नुपादुना अमुकसु हंगलमी मथंग कनानो अल्लाह के रसूल सल्लल्लाहु अलैहि वसल्लम ने हाइबिरमे मथंग नहा की बाबानी हजरत आयशा रज़ियल्लाहु अन्हा नहाय अल्लाह के रसूल सल्लल्लाहु अलैहि वसल्लम ने हाइबिरमे अइन तुमलिंगैदा मंगद अयहाक जन्नत लई हाइनो उरुई मफम मदुदा अइन कुरान शरीफ सोनबगी खोंजेल तारमी अइन हंगलमी जन्नत असिदा कुरान पाक तिलावत तौरिबसी कनानो फरिस्ता सिंगना खुमलगी हरिसा बिन नुअमानी अदिगु मतुंगदा अल्लाह के रसूल सल्लल्लाहु अलैहि वसल्लम ना हजरत आयशा रज़ियल्लाहु अन्हा द ताकबीरगी नेकी हाइबसी मसीमगनी हाइबदी नेकी की फलदी मसीमगनी हरिसा बिन नुअमान दी यामन फजना ममा की सेवा तौरंबा मसुम ममा बुलून चाना तौरंबा मीनी हजरत आसमा बिनती अबू बकर रज़ियल्लाहु अन्हा नहाय अल्लाह के रसूल सल्लल्लाहु अलैहि वसल्लम की मतमदा अईगी ईमान पुरक्त्रिंगैदा नोंगमा महाग मक्कादगी मदीना तमना अईगी ऊनब लाकलमी मतम मदुदा अईना अल्लाह के रसूल सल्लल्लाहु अलैहि वसल्लम दा हंगी अईगी ईमान अईबु उनिंगबदगी अईगी इनाक्त लाकई अदुना अईना महाकी मतेंग पांगबा यागद्रा हुजूर सल्लल्लाहु अलैहि वसल्लम ने ताकबीरमे होय नमागी मतेंग पांगबियु हजरत आयशा रज़ियल्लाहु अन्हा नहाय अईना अल्लाह के रसूल सल्लल्लाहु अलैहि वसल्लम दा हंगी या रसूलुल्लाह नुपी ओइबिसिंगी मथक्ता ख्वाइदगी चावबा हक असि कनागिनो अल्लाह के रसूल सल्लल्लाहु अलैहि वसल्लम ने ताकबीरमे मपुर ओइबगिनी अईना मुग हंगी नुपा ओइबिसिंगी मथक्ता ख्वाइदगी चावबा हक असि कनागिनो अल्लाह के रसूल सल्लल्लाहु अलैहि वसल्लम ने ताकबीरगी ममागिनी हजरत अब्दुल्लाह इब्ने उमर रज़ियल्लाहु अन्हु नहाय नुपा मना अल्लाह के नबी सल्लल्लाहु अलैहि वसल्लम की मनाक लाक लगा हंगी या रसूलुल्लाह अईना चौब गुनाह मतौरुरे अईगी तौबा कबूल तौबीगद्रा अल्लाह के रसूल सल्लल्लाहु अलैहि वसल्लम ने महांगोंद हंगी नहा की इमा लैरिब्रा महांग ने खुम्मी लैत्रे अल्लाह के रसूल सल्लल्लाहु अलैहि वसल्लम ने अमुग हंगी
namaga pokminaba namatondi leibra mahagna khumi hoi lei Allah gi Rasul sallallahu alaihi wasallam na takbirami mahakbu haibidi namatun adubu luna chana tawbiyu adu oirabadi Allah Ta'ala na nahaki toba kabul tawbigani Hazrat Abu Umama radhiyallahu anhu na hai Allah gi Rasul sallallahu alaihi wasallam na haibirami neki gi thabak tawbana phattaba misi dagi kanbi lona sadqa pi basina Allah gi asabu bu ing thali mari mata singa nungsi chanana leiminaba asina punsi sanghalli miyoi bana masana tanjaru mal lupa paisa adudagi mari mata singi damakta mateng pang natraga matam khara kai thoklaga makhoi gi thabak inkhang subiba asisu mari mata sing aduga nungsi chanana leiminaba da challi Hazrat Abu Hurairah radhiyallahu anhu na hai Allah gi Nabi sallallahu alaihi wasallam na haibirami kana gumana Allah Ta'ala bu amasung akhirat ki numit bu thazar badi masagi mehman gi izzat tawgadabani kana gumana Allah Ta'ala bu amasung akhirat ki numit bu thazar badi mari mata singa nungsi chanana leminagadabani kana gumana Allah Ta'ala bu amasung akhirat ki numit bu thazar badi afaba watamak ngangadabani natraga tuminna leigadabani Hazrat Anas bin Malik radhiyallahu anhu na hai Allah gi Rasul sallallahu alaihi wasallam na haibirami kana gumbana chinjang marang kai na phangninglaba amasung masagi mapunsi sanghanninglabadi kuina khongul tahanninglabadi masagi mari mata singa nungsi chanana leiminagadabani Hazrat Sayyid bin Zaid radhiyallahu anhu na hai Nabi Karim sallallahu alaihi wasallam na haibirami taseng namak sila rahmigi raham haibu hai asi Allah Ta'ala gi athoiba ming Rahman dagi lawthokhibani sila rahmi mari mata haiba si Rahman gi rahmat adugi masa amani kana gumna mari mata singa mari tatna halabadi Allah Ta'ala na mahak mathakta jannat haram tawgani Hazrat Abdullah bin Amr radhiyallahu anhu na hai Nabi Karim sallallahu alaihi wasallam na haibirami atop mi singna mari mata singna mateng pangbirakpa adugi matung inna chap manaba mawong da makhoi gi mateng pangliba mi adu mari mata singbu nungsiba mi natte mari mata singbu nungsiba amasung makhoi bu luna chana tawba mi adudi mari mata sing aduna mahakki mari tatna hannaba thina naba honnaraklebasu makhoi bu luna chana tawriba amasung makhoi ga nungsi chana na leminnariba mi aduni Hazrat Ala bin Khariza radhiyallahu anhu na hai Nabi Karim sallallahu alaihi wasallam na haibirami nasagi mari mata singa nungsi chana na leminnabagi damakta nasagi haurakpham pari puri adu masak khangnaba hotnau Hazrat Abu Zar radhiyallahu anhu na hai aigi nungsiraba marub Rasulullah sallallahu alaihi wasallam na aingonda polam taret ki athang pibirami ahan bada leita lairaba singbu nungsibinaba amasung makhoi ga loinana leminnanabagi damakta yathang pibirami ani subada dunya gi lan thungi maramda aingondagi hanthaba miyoi singda yengnaba aingondagi hengatba mi singda yengdanaba yathang pibirami ahum subada aigi mari mata singna aingondagi mamai leithokrabasu makhoi buluna chana tawbinaba yathang pibirami mari subada kana gumba amadagi kari gumba pot ama fawba nidanaba yathang pibirami manga subada miyamna khagadaba wa oirabasu achumbata ngangnaba yathang pibirami taruk subada Allah Ta'ala gi pautak sing amasung din gi wafam sing adubu miyam da khanghanna ba amadi miyam da sandoknaba hotnaba matamda kanana kari haina khigani haibu akiba leitanaba yathang pibirami taret subada la hawla wala quwwata illa billah tattana sona bigidamak yathang pibirami maramdi masi araski makhada leiriba khazana pukai adudagi lawrakhibu wahayni Hazrat Jubair bin Mut'im radhiyallahu anhu na hai mahagna
अल्लाह के नबी सल्लल्लाहु अलैहि वसल्लम दगी ताजा हुई मरी मता सिंगा मरी तत्नहलिब मी अदु जन्नत चंगलोय मरी मता सिंगा मरी तत्नहनबा थीनबा से अल्लाह ताला की मनाक्ते यामना चावबो गुनानी गुना सिगी अमोटबा अदुगा लोयना कनागुंबा अमत जन्नत चंगबा यारोय तविगुमसुं गुना अदुगी दंदी पीरगा अमोटबा अदुबु सिंगदोक पीरबा नत्रगा महाकु ngakpirabadi जन्नत चंगबा यागनी हजरत अबू हुरैरा रज़ियल्लाहु अन्हु हाय नुपा मना अल्लाह के रसूल सल्लल्लाहु अलैहि वसल्लम दा हंगचरमी या रसूलुल्लाह अईगी मरी मता खर लई अईना मखोइगा मरी तत्नहंदनबा होनई अदुबु मखोइना अईगा थीननबा मरी तत्नहन्नबा होनई अईना मखोइबु लूना चाना तौनबा मसुंग मखोइगी मतेंग पांगनबा होनई अदुबु मखोइना अईंगोंदा फत्तबा लमचत चलक्ए मखोइना हिंसा तौरकपा खुदिंगमक्ता अईना सबर तौई अदुबु मखोइनादि अरानबा थबक खक्तमक तौरकी अल्लाह के रसूल सल्लल्लाहु अलैहि वसल्लम न मंगोंदा हाइबिरम्मी नहागना हाइरिबा अदुना अचुंबा ओइरबदि नहागना मखोइगी ममाइदा असाबा उट लंगसिल्लबनी अदुगा नहाकी फजरबा लमचत अदुना होंद्रिबा फावबा नहाकी दमक्ता मतम पुमनमक्ता मतेंग पांगनबा फरिस्ता अमा अल्लाह ताला ना लेंगदना लैहनबी नुंगसिरबे सिलिनावसिंग हाइजख्रिबा हदीससिंग असि पुन्ना खंगमिन्ननबा यामना कन्ना होनमिनसि ngamlabadi chimfa fawba puba ngamnaba kanna honaminasi aduga khangdaba kayadasu khanghanminasi aduga mari mata singa nungsi chanana aikhoi pumnamak laminnabada mateng pangminasi haizakriba hadis khara asida Allah taala na aikhoi pumnamak pu amal tawbu ngambagi pangal ladu pinabi boisano